अहानबदा मरोइबा पाउ चाही असिगे ओइबा बोसेम नलौबा क्लास 10 परीक्षा के पाकुंजे खुदिमक री-इवैल्यूएशन तौहिनगदबनी हाइना देसामना दाबी तौरक्ले ngasi lamdam asida cheng kezida lupa nifu mangadagi yangkhai yaurakliba asigi daitya lainga khaktada taisinba yadre nipong khodimak wakhal taminaba changni amadi chief minister n biren masana haidokiba wa ngaktre haina jiribamgi miyamna penadre Times of Manipur gi Manipuri Pauming tabiriba mayam punumakpu asapriyana taram nokchari ngasigi maruiba pausing mayamna sandokna pizari Board of Secondary Education Manipur bosem na lawba HSLC examination listing ani taramapan gi paukhumche khudimak board na anoba oza singda re-evaluate tohangada bani haina Desam gi Secretary General Sital Oinam na haikre ngasi mahiroi lubasi gi sagolban moirang leirakta laiba mayairo shangda pangthokiba paugi mifam amada Sital na makha taraduna HSLC examination listing ani taramapan gi fal lauthokraba matungda first division da yaurakpa mahairoi position yauramba sina takpade handak chahi su mamang chahi gumna asoiba aranba kaya board ki authority na chathare haibani maramaduna chahi asida parikya thakiba mahairoi singi paukhumche khudimak re-evaluation tawodabani haiki Reng chen bayaba reng chen bayana nakna leba mahiroi sing kamaina reng chen bada yorom dribano kamaina suklana suksawba soibasi leram libano haiba question lama thorok libasina takpadi board manungda aikhoigi well organized oiraba team amana thawengi atamnana asigumba thaudok asi thongnabaidamakta sillabra haibagi singnaba yamna songna desamda lei aduna board asigi leiribasing asi makoktegi horaga maton phawba aikoi streamline toba dakar oina desamna logjei aduna desamna thamliba desamna thamjariba wafam sing asi manipur lengangna masibu namsanduna thamnanaba khonaklabadi desamna mahiroi amadi manipur miyam ko loinana akoi lokhatpa yaba thabak lokhatuna board asibu kananabidamakta khonagani aduga haujuk leiriba board asida miyamna thamamba thajaba manglakliba si board tathoiba thodo wathok sing asina nomagi miyamgi mafamdagi board asibu thajadaba chang hanthakliba si koknabagi amata ngairaba lambidi education minister amadi education gi makok thongbo singna asumbagi damakta mahiroi singi damakta khallaga asumagi damakta khallaga thabak torba khaktada oigani habasima desamna puning singsinjabaga loinana athubu matamda desamna hariba singasi thabak to onthokpiduna board chi miyamna thajaba miyamna adugumba chumna phana toba mafam ama oina khalanbiu Miyoiba khunaya sina mahausagi khalbu singnarubana ngasidi tapna madugi mahai fangba horakle China fanglaba matamdata haukibabu ningsingduna taxi sonbagi thaudok adu ngasi mayek senglakle Haujik cheng kezida lupa nifu mangadagi yangkhai fawba yorakle masi pumnamakki daitya lainga khaktada inthokpasu yadre Miyoiba khunaisu wakhal taminaba changli hiramasigi matangda Tom TV gi akhanaba paudam ama Imphal West District ki lamsang kendra ki manung chanba khongampat khunau gi akoibada leiriba laupari chamaga tara mangarom ngasidi kumgi nong likna chubana laufam kaya khoidokpa loiraba matung tempak leitum ngakta oina lehori Lomi kaya amana kumsi sehi sibu kari thok lagadaba haina matomta sonjabaga loinana ishor bu warobagi mathakta ngasigi lengak asibu mapan thokna cheijaba ngamdrabasu thamoi nungda warobagi mami tahori mahusagi khalkai tharaktuna kumgi nong likna churabasu haukiba chehi singdadi maikai adomgi lomi singna law adumak panakhi pothokki chang hanthajarabasu lawfam sing adudagi puthorokpa phauna chara nongkhanabadi ngamki Kumsi chehi asida maru oina lomi singna ising fangdabagi kham thengna awaba mayok nariba asi Maharabi amadi tendongyang fauduna khongampat khunau tarakliba khagong turenda sariba dam kaikhibana oihori Lofam sing asigi maru oiba ising lakpham ama oiriba khagong turelgi mathata sariba dam asi haukiba kumja English singani tara taruktagi kaikhibada natana dam asigi nagyetta leiriba torban sing ningkhairutuna phumjin khibana ngasidi isingi ichel mapung fana chentherak pangamdabana lomi singna kokta khut hapa haibidu aihuri oirakliba phibam asigi matangda khongampat gram panchayat ki upra pradhan Waikhom Chandra Kumar na
ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯈꯣꯡꯉꯥꯝꯄꯥꯠ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯤꯡꯈꯥꯏꯈ꯭ꯔꯕ ꯗꯥꯝ ꯑꯗꯨꯗ ꯄꯥꯏꯞ ꯑꯅꯤꯈꯛ ꯍꯥꯞꯇꯨꯅ ꯏꯁꯤꯡ ꯂꯥꯛꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯈꯥꯏꯈ꯭ꯔꯕ ꯇꯣꯔꯕꯥꯟꯒꯤ ꯁꯔꯨꯛꯁꯤꯡ ꯀꯣꯊꯣꯛꯄꯒꯤ ꯊꯕꯛ ꯀꯌꯥꯔꯛ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯅꯤꯡꯈꯥꯏꯔꯛꯄꯅ ꯉꯁꯤꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯟꯂꯤꯕ ꯄꯥꯏꯞ ꯑꯅꯤ ꯑꯁꯤꯅꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯂꯧ ꯄꯔꯤ 115 ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯏꯁꯤꯡ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯈꯛ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯤꯒꯤꯗꯤ ꯂꯧꯁꯥꯟ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯥꯜꯂꯒ ꯎꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯂꯧꯁꯥꯟ ꯄꯤꯗꯕ ꯌꯥꯗꯕ ꯈꯔꯁꯨ ꯂꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯌꯦꯡ ꯂꯧꯁꯥꯟ ꯄꯤꯅꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯂꯧꯃꯤꯁꯤꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯉꯒ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤ 2016 ꯍꯧꯔꯀꯥꯟꯗ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯩꯈꯣꯏꯒꯤ MI ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯈꯔꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧ ꯄꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯃꯗꯤ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯂꯧꯃꯤꯁꯤꯡꯅ ꯏꯁꯤꯡꯇꯕꯨ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯅꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯁꯨ ꯄꯥꯝꯅꯍꯧꯔꯤ꯫ ꯑꯩꯈꯣꯏ ꯈꯥꯒꯣꯡ ꯍꯥꯏꯔꯤꯕ ꯈꯣꯡꯉꯥꯝꯄꯥꯠꯀ ꯄꯣꯠꯁꯪꯕꯝ ꯇꯥꯏꯅꯕ ꯖꯒꯥꯁꯤꯗꯅꯤ꯫ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯇꯦꯟꯋꯥꯟꯗꯒꯤ ꯏꯁꯤꯡ ꯂꯥꯛꯑ ꯆꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯧꯈꯣꯡ ꯇꯠꯈꯤꯕꯗꯒꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯥꯝꯁꯤꯅ ꯀꯥꯏꯕꯅꯦ, ꯑꯗꯒꯤ ꯂꯧꯁꯤ ꯁꯪꯒꯝ 90ꯃꯨꯛ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯕ ꯐꯪꯗꯗꯅ ꯂꯩꯔꯦ꯫ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯨ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ ꯂꯩ꯫ ꯍꯣꯠꯅꯔꯤ꯫ ꯑꯗꯨ ꯍꯌꯦꯡ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯂꯧ ꯑꯁꯥꯟꯕꯅꯤꯅ ꯂꯧꯁꯥꯟ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯉꯦꯟ ꯌꯧꯁꯜꯂꯛꯀꯗꯧꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯐꯤꯕꯝ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯂꯩꯔꯤ꯫ ꯗꯥꯝꯒꯤ ꯏꯁꯤꯡꯁꯤ ꯌꯧꯕ ꯉꯝꯗꯅ ꯁꯤꯗ ꯂꯩꯔꯦꯕ, ꯍꯥꯏꯕꯗꯤ ꯌꯧꯕ ꯉꯝꯗ꯭ꯔꯦꯕ ꯄꯤꯛꯈ꯭ꯔꯕ ꯀꯩꯅꯣꯁꯤ꯫ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯑꯆꯧꯕ ꯀꯜꯚꯔꯠꯀꯨꯝꯕ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯄꯥꯏꯞ ꯑꯃ ꯄꯨꯕꯤꯔꯒꯗꯤ ꯃꯌꯥꯝꯒꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯏꯗꯅ ꯌꯧꯒꯗꯕꯅꯦꯕ꯫ ꯃꯁꯤ ꯁꯦꯝꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯅ ꯃꯊꯛꯇ ꯗꯥꯝꯗ ꯏꯁꯤꯡ ꯂꯩꯅ ꯑꯩꯈꯣꯏ ꯃꯁꯤ ꯏꯁꯤꯡ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯗꯅ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯂꯧ ꯄꯔꯤ 115ꯃꯨꯛ ꯂꯩꯕ ꯂꯧꯐꯝ ꯑꯁꯦ ꯃꯥꯡꯕꯗ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ꯫ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯗꯥꯝ ꯑꯁꯤ ꯀꯥꯏꯈꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯗꯥꯝ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯦꯅꯦꯜ ꯐꯨꯠ 90ꯃꯨꯛꯀꯤ ꯆꯥꯡꯗ ꯅꯤꯡꯈꯥꯏꯈꯤꯕꯗꯒꯤ ꯍꯧꯈꯤꯕ 2016ꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯋꯥꯀꯠꯂꯨꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯄꯔꯤ 115 ꯔꯣꯝ ꯂꯧꯐꯝ ꯑꯁꯤ ꯂꯧ ꯎꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯁꯤꯅ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯇꯕꯨ ꯉꯥꯏꯍꯧꯔꯤ꯫ ꯀꯦꯃꯦꯔꯥꯃꯦꯟ ꯁꯅꯥꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯇꯔ ꯏꯂꯥꯕꯇꯤ ꯁꯤꯖꯒ꯭ꯔꯨꯃꯌꯨꯝ, ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ, ꯈꯣꯡꯉꯥꯝꯄꯥꯠ ꯈꯨꯅꯧ꯫ ꯃꯅꯤꯄꯨꯔꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠ ꯑꯁꯤ 1998ꯒꯤ ꯗꯤꯁꯦꯝꯕꯔ 10ꯗ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ W ꯅꯤꯄꯥꯃꯆꯥꯁꯤꯡꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯤꯔꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯌꯥꯎꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯏꯃꯥ ꯀꯩꯊꯦꯜ ꯁꯪꯒꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯒ ꯐꯝꯃꯤꯟꯅꯗꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯅꯤꯄꯨꯔꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠ ꯑꯁꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ꯫ हिरम असिगी मतंगदा जिरी डेवलपमेंट ऑर्गेनाइजेशन जिरीबाम इन्फॉर्मेशन एंड पब्लिसिटी सेक्रेटरी युमनाम रंजीत अमदी ऑल मणिपुर स्टूडेंट्स यूनियन एमसू डिस्ट्रिक्ट कमिटी जिरीबाम की प्रेसिडेंट वाई संजीवना पेन दबा वाफम कया थमलकले। तिनगी सेप्टेम्बर की तांग तरागा मापंदा हौजी हौजी चीफ मिनिस्टर ओइबिरिबा ऑनरेबल मिंगोना पंजाब श्री नोंथोम बिरेन सिंगना जिरीबाम दा लाक्तुना जिरीबाम की प्रजा मियाम तिनबा मफमदा मखौ होंगा हाइरिबा मणिपुर की वेस्टर्न गेट से थामगी मनुंग सागनी हाइदुना मियाम दम थाक तौदुना ngasi था तरा जो फावदा मफम मसिदा करिगुम्बा मता सेंगो छागतना लैरी हाइरिबा सेंगो छागतबा सिना मरम ओइदुना मणिपुर की तोंगान तोंगान बा एरियादगी लाखबा मदि मणिपुर की मपानदगी चंगपा फॉरेनर्स सिंगना अखोगी हाइरिबा जिरीबाम मसिदी आसाम को यामना नंगनाबा डिस्ट्रिक्ट अम ओइबनिना मखोयना लापा कांदा हाइरिबा मफम मसि कसार डिस्ट्रिक्ट ला नत्रगना जिरीबाम की नत्र मणिपुर की
ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝꯗ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯤ December 20, 1999 da matam adugi Chief Minister oibiramba W Nipamacha Singna akhoi Jiribam gi akhoi hujil lairiba akhoi asangba tainaba adugumaba mafam sida Western Gate sembani haina akhoi jatra hunbiraga thamamaga ngasi faubada akhoi thabak bano onthok piraktaba aduga haukiba sahi September gi tang 18 da hujil paliba lengang asigi akhoi Chief Minister N Biren Singa Lucimba team mama akhoi si Jibamda akhoi sangaba ano lak matamda Chief Minister amadi tongan ba minister sing MLA sing la akanda akhoi athuba matamda lairiba akhoi si akhoi matamda akhoi ni W Nipa Machana Chief Minister na mana web kana moina jatra hulamba se athu matamda Western Gate ase saragani haina Jibamgi parja miamda thajaba thambiramaga ngasi faubada akhoi lairiba langang asina Kaimata Tawdabida Hanna Yangsindabda Laibase, Ladiba, Lamdamasiki Parzana, Pendaba. Center gi Luchingba Singna Kaubadagi, Nahan Delhi the Chatkiba, Manipur Chief Minister N Biren, Ngasi Nungtil Pungani Taba Matamda, Imphal the Thorakre. Panbayabadi Biren Ngarang BJP gi National General Secretary Bhupendra Yadav Kaunaduna, Hauzik Oediba, Manipur Lengaki Manungda, Thokliba Charang Naba Siki Matangda, Minute Nifu Mangarom Warisana Kibani. Thasigi Kuntaruktagi Guwahati dagi lakiba Assamgi MLA Nipan amadi Khongcharasida maru aina luchinglakiba Additional Chief Secretary Jisnu Bora yauna atai tongan ba official taramapanna saruk yaduna tongan ba North East State kharada trade ki matangda mifam kayama pangthokuna lakibagi manung channa ngarang numidang wairam border town Moreda thonglaba matungda ngasi ayuk Moreda lairiba Integrated Check Post ICP Manipur Sarkar gi official amadi Manipur gi Chamber of Commerce, Border Trade Commerce, More yauna mifam ma pangthokre. Ngasi gi mifam aduda Manipur yauna maru oina More gi border mayada lairiba business tawriba singna khudongcha daba kaya thengnariba asigi matangda wafam kaya ama More da lairiba Border Trade Chamber of Commerce More na wafam kaya ama thamki. Amadi yumthang nariba Myanmar laibak na sonthana laiba laibak ama oirabasu business ki lamda Laibak anigi oiba cheda thokliba order aduga tawthorakpa thabak singdadi Myanmar na hankre Moredagi Imphal fawbagi marakta lambida lauriba tax yamanbana business tawriba singda khudongcha daba kaya mayoknari haiduna tongan ba wafam kaya mathamki tongda Myanmar gi damak Assam delegate Taramapan More thadoki amadi makhoi sing asina Tamu da laiba Chamber of Commerce Tamu Kalegi President Oktuna office asida trade ki matangda wafam amasu pangthoke Amadi nungthil pung ahum makhairom taba matamda kalegi damak tamu thadokani amadi ahing amasu kaleda laigani haina pawasin haire tongda Myanmar gi damak Assam delegate Taramapan More thadoki amadi makhoi sing asina tamu da laiba Chamber of Commerce tamu kalegi President Oktuna office asida trade ki matangda mifam amasu pangthokani amadi nungthil pung ahum makhairom taba matamda kalegi damak tamu thadokani haina su pawasin haire Waheng Kuman Mayai Laikai Asem Toibi Debina Laikidabagi Taret Suba Mapokumon Tauronga Mari Lenana Laikidrabigi Imung Manuna Sinduna Ngasi I Sokta Laiba Sembilema Girls Children Home da Uchara Kaya Thakre Taurongi Saruga Moina Home Asida Laiba Angang Singda Boy Kolom na Chingba Polam Singsu Yentoke Tauramaduga Mari Lenana Laikidrabi Asem Toibi Debigi Machanupa E Nitaibina Mahaki Mama Laikidabagi Sahi Taret Suba Kumon Tauronga Saruk Amoina Manipur gi Chief Minister gi Green Manipur Haiba Mission adu saugaladuna tharamasi pangthokpane lamdam sigi miyamna children home singda sigumba tharam sing makhatana sinbiragadi mama ampa leijatraba angang singda makhoi gi damak aikhoi mayam leiri utpiduna pungning thogat pisi haiki pa leijatraba angang singbu ngakpi senbiriba children home asida karigumba kitang samin thangmina baga loinana makhoi gi mahi masing tambada support oinaba che kolom khara pijaba loina na Green Mission Manipur gi saruk ama oina pithibi gi ainga sa gi khal karak liba asida support tawbo oina ngasi gi ima gi laigidaba gi taret suba that anniversary asida aina tongan ba variety kharagi u chara sing mafam asida thajabani aduna aina ngasi gi kunai asida bijaning ba message di akhoi gi tongan ba mafam da lairiba children home sing orphan home sing akhoi na makha ta na masi aina tawjariba asumna araiba u chara thabiba loinana angang singbu
चामिन थकमिनदुना मखोइगिदमक्ता समाजदा करसु अवाटपा लेते अखोइना नखोइगिदमक्ता लेपली नखोइगिदमक्ता सपोर्ट तौरी हाइबदु आई मियामदा आइने पिजरिबा सुमाइना मी अतैनसु तुंग कोइना सपोर्ट तौबियो हाइना आई तेंतकना थमजगे All Development Committee Kaisamthung ki Chairman Oriba Mahesh Thaunaujamna ngasi chaukhut thorang Kanglup Thaudababok Leikai Panthoibi amadi apunba nupi marup Thaudababok Leikai gi thomi singda Sri Lem Kuntra Rom mating pangkhre apunba nupi marup Thaudababok Leikai gi sanglenda pangthokiba tengbang khusinabagi thoramaduda Mahesh Thaunaujamna All Development Committee Kaisamthung asi Kendra sibu Digital Kendra ma oihanabagi pandamda semkhibani pandam asigi manung channa paikhalakba thabak thoram singi manung channa ngasi mafam asigi leirak singda Mamduna Lairibasi Kokhanabagi Damak Street Lem Sing Asi Kusinabani Haraduna. Committee Asiki Makada Hogolak Libangang Singda Hena Kana Bopi Bayaba Tabak Thoram Kaya Paikanaba Same Saduna Lady Haiki. Imphal West Thamaibangi Lila Singh Khongnangkhong Pachau Pukri Mapalda Ngasi Thamaiban United Club ki President Brozen Singh na Nauna Sabaloidaba Waiting Set Ama Sangakre. Sangabagi Thoramatuda Thangaiban Improvement Club TIC ki President NG Tes Kumar, TIC ki Advisor L Dizamani Amadi, SDPO Imphal West ki Maipak Sanana Athoibalengbirak Pasingwaina Sarugyaki. Hairiba Waiting Serasi Imphal House Material ki Proprietor Ningthaujam Momon Singh na Miyam gi Khannaga Kathokchabani Hairi. Chahi asigi Class 10 amadi 12 ta Maipakla Ward number 3 ki Mahairoi Singh Opagi Thoramama Apunba Naharol Yaifa Thausil Kanglup Thangaibanas Induna ngasi Leonie Community Hall da pangthokre. Thauramadu da punna Mahairoi humfumanga okpaga loinana chamba khudol pot piduna ikai khumna bodke. Thauramgi athoiba mithunglengi warol piraduna metric parikha haidokpa matamda tattana mark lanaba position chenaba kaya ama thoklibasi bosemgi checkson jatabadu uthokchabane. Masina board asigi credibility laite haibadu mayek single. Checkson daba kaya asina asa chauna thamliba Mahairoi kaya dadi Ning Bakai Bigia Choba Maramama Oire. Tabak Machutana Taubungam Dragadi from Tadopio Haina, Mahaka Yaning the Bufundoki. I raise my voice to the board. Board and Aziz Hakami Pushis Halabi is very Genova. Haitabadi, they should resign. Lam Ababa Ormo, Mizoram, Nagaland, Nigale Ormo. Board to be director, board to be even minister of the right of favor. Why they should keep silent on this? Paugim Raktana Tena Bregam Tanglosari. Chakhumgi kolik singbu mafam chana taru tanana thamnabagidamag laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani Hena Kupamarol Gidamak Aikogi phone number 9077124214 da contact tawirao. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC Gidamak female candidate singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada Mahairoi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba Mahairoi Singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur ki Mahairoi Singh oina entrance test yaudana direct admission tawbiba yagani. Subnataki seat taramanga khaktani. Akupa marol gidamak contact tawbirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Jammu amasung Kashmir ki Budgam district ta ngasi ayuk lalhauba sing amasung security force sing da kuthokna khrei. Budgam da lalhauba khara leire haiba kaknaba pau fangbadagi security force sing na koisinduna thiba humbagi thabak chathabada lalhaubani haina nongmai kapsinduna attack tarokpadagi security force sing na khud halakpadagi nakalani da kuthokna khibani hairi. United States ki President Donald Trump na itihas semgadaba mifam amada mahakna North Korea gi luchingba Kim Jong-un ga Korean Peninsular
खाइदोक्लिबा demilitarized zone DMZ ngasi unagani haina lauthokre Trumpna Singapore amasung Hanoi da pangthokiba summit singda Kim ga anirak unaba laikre Hauzik fawbugi oinadi United States ki president amatana DMZ ta North Korea gi luchingba amataga unakhiba laitri haidi Hauzik amok sanabagi paw fangbigani Chatliba tha asigi taramapandaги kulhumdoi fawba Germany da pangthokiba mangarak suba Black Forest Cup lisingani taramapanda India gi mahus sinduna sarugya khibaga loinana gold medal laurakibi boxer Kunjamayum Anju Devi okpagi thoramama ngasi Laising Ningthau Community Hall thangmaibanda pangthokre Kunjamayum Anjuna fongdokibada thabak ama maipunana tawbada nupa nupi haiba leite tawge hainabu tawrabadi nupi nasu chap manana tawbangame masida yumgi support phangba phangdaba haiba leite Honababu leptrabadi mai pak ba haibasi soidraba wafam ni haina haiki जे मै फैमिली री मखा पोले दो इसाना थवा यारोगदी ऑटोमेटिकली मै फैमिली ने दुम सपोर्ट औरकनी लाइका इरमदम मै बैकग्राउंड याम ngang nei ko haidi sanaba boxing hana isnupi boxing hana ke kan no kotuno na ado aduda main ai aduda nuai da ba phawgono ba aina pami bido adum chatpa haidi isana tawningi ba isana pam do kanagi wasu da na ko adum chappa do haini aroi bada maroi ba pamu kahna Chahi asige oiba bosem na loba class 10 parikya gi paukum che kudiba re-evaluation tawhangada bani haina de samna dabi tawakli Ngasi lamdam asida cheng kg da lupani fu manga degi yankha yorakliba sigi daitya lenga khakta da taisin ba yadri mipum kudima wakhal tamina ba changli Amadi Chief Minister and Biren Masana Haidu Kiba Wang Ngaktre Haina Jiribam gi miyam na tenadre Hauziki wenadi matang asida Manipuri Paulo Shinjare Pauming tabiri ba mayam pudumakpu asapriyana mukana khurumjari